Kuki na namna taba mafamsingda illegal Myanmar macha kaya lairamba thengnakhe CM State Cabinet Subcommittee ama semduna Manipur da Myanmar dagi ain kaina sangsilakpa mitopsing masak khangdoknaba thabak paikhatpada Kuki na namna taba mafamsingda illegal Myanmar macha kaya lairamba thengnakhe Myanmar da thokliba irangna maram oiduna Myanmar macha kaya lanjenakhe kumja 2012 gi matungda Manipur da anokba khul kaya lingkhalakhi aina ngasi Manipur gi Chief Minister Nongthongmam Biren na Facebook post amada nahona na phongdorokle yumthang nariba Myanmar laibakta military na ku sathaduna laibak adugi laingak inthukiba amade civil war thokpadagi masing khangdana illegal Myanmar macha kaya ngamkhai lansinduna Manipur yauna India gi khungang kaya da sensilakhe laigak asina war on drug campaign chathabada haidiba Manipur da ain kaina sangsilakpa poppy business tawriba Myanmar macha sing asina chauna saitheng piduna achoba safu ama pirakle maram asina haujik thokliba kanglup ki rang asida haidiba illegal Myanmar macha sing asigi achoba khut yawe Manipur laingang na hiram asiga mari lainana Myanmar dagi ain kaina sangsilagliba miyoi sing asi masak khangdokna bathabak chathabada illegal Myanmari sing asina yaningde haiduna CM na Facebook ta thagalakpa video ama da haire CM na hangningliba de poppy gi mayok ta sangsilakpa khongjangda state asida poppy business tawriba Myanmar macha sing asina yaningdabadagi kanglup ki irang asi thohalakpani amade mitop sing asina irang asida yamna chawna thodang lauri haibasi mayek sengle haibasi ne